이양부 구름절이 nimsa kagien to thabad khar koiram ngane ba step to direct oina tawnana ba nimsa kagien min mai nupa da du oina government pamina ro ko gi bjp kamu jinga ko aduna khwade samgdo male manipur thugai jai tar gadi ko aduna khar samgani NIA and sinaram da sinagre hairaga sinaram da do maduna khwade gi chawroba ko ahing tumna hona jabagi khudam du nagana akoi maitai da waring matam mi yam si matam da makoi na kari ko wahi ma harak su akoi gi damta for lepak tra harak su akoi naga bo ko mirai da ni manam di akoi je big brother am gi akoi role logo da bani जागो मणिपुरी जागो आज नहीं तो कल भी नहीं अगर आज हम चुप रहे अगर आज हम पीछे हट गए तो आने वाली नस्लें हमें कभी माफ नहीं करेंगी ngai sap no putram okseri aina mamang da haje khiba ko mathang gi live recording da ene SR masung NRC nam da wa khra haje gi habadu masi kitang panjage yamdi palmagi mathau ta de na logje maram di kari na bada masi gi maram da ko gi study tawjedna my profession na moina tawo mayam leibani na aina hena hipa sajan ba aini na khang ba hiba sajan ba thokani aduna masin nuaite haidana ina khanjaraga kitang chorakna misam punamangna miyam punamna khangdaba yadaba khak sum khangminna na bagi oina ko tamjage kogi NRC amasung kogi SR habase ate kemte nati yum ama leibada yum masigi manungda leigadaba mi singdu hakthokpa mi singdu kana no haina khandokpa adubani NRC amasung SR haisi mathok chap maneni samna badagi imungda kana lagi haita agi imai pai sininaw adagi agi nupi angang saisu punamakse agi yumda leiba yai nattaba topa mitop yauragadi maakse agi yumda leipam thokte haidana khaidok khajin tawnanaba semba ektubani NRC amasung SIR haisina ado SIR amasung NRC sida haidana makhal ani thoktorasina karigino chamana pota haibasisu ai thamjage aduga SIR haina puthore basi kari haina haibada special intensive revision haiba SIR sida moina harise pirise based on 1987 sigi pota wena BS toroga puthurukpa habedi NRC macha haibetari khara piktha haibetari NRC gi khara piktharakpa samna habedang sei yum mamaina aina praman tawkhrabanina yum mamada kudam bighrabanina yumdu da hayu haragadi SIR haibasina yumdugi maning thong haibetari mamang thong sina NRC buni NRC sta hena mamang thong sida niyum chumna tawsi haidana adugini akhoi civil organization mayamana jupauda akoi kanglei chasingna based on 1951 da BS tro NRC tawsi na haisi adugini akoina matang sida jamna khanthau godu jate kemta nateba NRC SIRC yamna chumna ningthina tahogdragadi akoi population da yamna akai bela kadori sina karakadori aduki matik yamna kai grani kogi maitei pangan gaise ada hajagrani ko adegi naga gaise naga tangkul se thar gumba mui gupsin phurusina thar posin mchelakani aduga maitei ekoinaga second da chelani population se aduga kuki kangbu jingina moi punsin giba madamda adi apun boina thigrani adu kada moi jidum fast agibe yabagi kudong chabale manipur su boche next year ta abni na musi SR se dakar oire ni de SIR to bosida isu manipur free ni thari se kana guma kayum te objection leite free de thai ko aduga BJP gi di
masina susoi soidana kananabagi maram amdi oyeba bose moi sitna singyamna kananabagi maram amadi SIR na oyo kamai toroga masi SIR sina kadoino haibadudi jisu kanamatana ekoi digi hena singnaba kholaba ekoi Bengal gi kangbu hairini Kolkata ga je ekoi gi Kolkata gi ngasi India gi na hayeng ga haini mi singma ngaktani Bangla kangbu sigan haini badu moibo phabangamdi khangbangamdi something source ka dinum phangi phangdabi nati the source tu na madu puthuoga thabak oina othokpadi ngamgidabane adugi source ti mayam legi samna ballot box pairaga chalamba kogi adagi che chang mayam kogi pusilamba the strong room da koi tham strong room da mi changaga adla badli ay wonthok wonsin toramba degi adumba mayam thenagi wonthok hidu kana kari wonthok no ga phau bungam modaba adegi ballot bo akoi ka dare akoi board ki namgiba michin ga pusila changiba khotkiba aduma mayam thengnayo to thengnana aduma madu puthoga wawe ngang mangam gidi adumai leki aduna masi yamna section ningai ama oi habaduni kidang chumana samna thamjage document jing de mayam ne na khangbirabduni SIR ju NRC su adum pari puri degi hauna thibajeni yamna kitang berani asi matang kitang lui habatare adu atai de dum Aadhaar card voter ID asin jingba ration card ungat kai se dum kha hena mathok tarak poye manam ni kaina degi magi potchi option pirapada mayam lekhre adugi di aku batai ko changmusing point taraga ni thoi pi moina point je adu point try thoi mung adu da yaudra bokta muksu akoi home minister na ayaba piragadi ma Indian citizen ni haidana pup toguni habasu ekama sudum lejabani na dum ponsu le adu yam sangdana ma sampana kitang haijege koige masi akoina pau tabada koige kanose Rajya Sabha ki se sadak si approve tawri central ne approve tawbiri en harak tana yam harau na kre ngarang kano yam thagat na rakre koi center na ga ya pibiri Rajya Sabha je sada chan na baga na MP wina ana Rajya Sabha gi ana khamire adu yam harau na kre ngarang asi jang hau bu thong sa bu yang na rong ni aduga ma na thadorok pa video su yam phaje tawdo kwa di yam mali adum sudok di tarok trabani tawsu tawdidramni tawsu tawroi hojiksu masi madi dai seng ngai jeramgi masa masa kana na chali ngakni ko tem tawroi kari ko puthok to akoi ining to sana jaw bota kasu thu pa he ma to bungam gi diba something oi yam kana ba khadi tawgi koi gi yam kana ba Rajya Sabha da puthok pa ya ba maitei gi oiba koi lup ki oiba yam phajana di ma khadi puthok ki ko adu ining thobo yamna tobungam drabduda sada chala kai do duino ba simadi question number 1 ni koi hangba ya bai tare aduga ofam ta thamjege koi ujik social se da sanari ba train je yam thina aran mum da sanai ta ba yam noi ta ba posai ina nga ja se sum chalaga thangna ba konjing ga sum chalaga wari wata ga sa kai da sukhang khang da bai ta leba ki irang hujik lai irang se karim da sukhang khangam drab irang simram da sukhang khangam da mi gele da mi ko su angak pa mani su mayang ma angmani ai gi wari sana da leba ki irang gi sukhang khangam da mi yam lai ram me samna da moi mind je pura kana to gra bai ta diversion to ro thambi bai ta si diversion to ga aku side ama katang ga uhul ga side ama du government chumna thabak tori miyam gi dam thabak tori ga adom side da dum pura moina kan hona jari hing tum da hona jari ga ha adom side da dum pura dum chatla yam chum mal la dum chatla le ram bai ta madu gi thawaji kitang pen phat te ha ba ta re ko akoi government sina yam to ba mal han ba ko aina se hai ju me yam government yam tawina ha pasu yaw bu ju yai ba su jadi adum ba mi sing du gi marak tu mind diversion to thambi ri ba mayam marak sing du ngasi video si yang ba mi yoram modi hangning gani mo ju government thau yam tawi ke no adu gi joi hai jara ge mayam na adu gi pokum ji pije ge ba ko adu sum kitang chata jage khudam moina ma hai jara ke koi Tamil Nadu da
BJ나 Chief Minister no Murpado. Mana Parpaka Kova, LTT, founder Alamakaki, Lake Dramagonda, Sadanzali Katpoina, Twitter the man Machinam Iru with the Ko. Anti-Indian, anti-social way among the SARS mem to ED at the Red mem to CBI doesn't read to Weboko. The Tolok for the Prazama and the Nuna Tazan and the Moju. Wow, the Halle Nunga Tazaline ED CBI example. Gaigoli to guide in Nebo. The Mabali Hiboko. At the Manipur, the energy panzerism in the table. Manipur, the Home Minister, Nahar Adugumba, anti-social Bamagi, Nupi Nebo, Home Minister Pilis. Who is he? Haragana. Nemchap Kikan. Magnupa, Chicanano, Mayana Kangi to Nebo. Karilam the Popono, Karai the Horomano, MP Winaga, Myanmar, the Pole Nupi Nebo, Nupa Nebo, Adu Nupi Nebo, Nemchap Kigan. It's the Home Minister, Pichel Nebo, Kayam Shen Sumna Torogedo, Ataba Mam, mind diversion to one can be oro. Those in hygienic idea, Yaman White Taragana. Nemchap again to Pole, but don't be raw. Nakation of my Nupado in them. Kene Bigi, my Nupado, my Nupado in a government prime minister of BJP Mayamwa. I don't know Kidang Manipu Kai, Kidang to Male. Nemchap again to Tabaka whenever, step to. Direct on the town of Nemchap again in my Nupado do in a government prime minister of BJP Kamuzingako. I don't know quite a sham with Male, Manipu to guys, I target. I don't know some Shimaktan couldn't we are when you go. Yam seeing no high Hajarogi. Of course, you me Maninaco. Do that on the no idea. Yamna Aduga Echo from the Tabzegi. Aduga hunted the Sigiba Shigibanati, who hunted the Nagagi, Trok the Badu, Tijan of Kona of Ena, Ena and Scam, Shineram, the Kam Kang the Hadequa. Ena Kam Kang the Ena, the Sinability and a Pungo Requa. Sini Tabak, I think Tumdan and Shagi in it, Tauri, Levaki Panoto, Adu Sorbo, Kudum, don't say Pigabdo, Aduduniqua. NI and the Sinram, the Sinagre Haraga, Sinaram the Maduna Quadic Chaurova, Him Tumdan Honor Zabagi Kudam. Aduga Wapam the Hajage. Maite Equina Wabakanda, Nagana Mating Pangati, Haidana Mate Mashing Atopa, Wakal Adumana, Diverston, Towigano, Divide Towigano, lastly request Hajari, video solutions and Lusan Bimetam Salabiam Samangre. Last one Hajaning is Nagana, Equi Mateta, warring him at the Miam Shi, Madam the Makuna Karim, why am I actor so Equi the Muta for the Lepak Tragasu, Equi Nagabo, Mirai, the Nimramdi, Equi big brother. Big brother, Equi roll low the one. Tiny this low lapani, how you should them lower the money. I couldn't say in oceans the Gumbani Kalakan Habatari. We aware the question Yagadam, a quick Kongtang, Punatang, and Minadam, a quick my intona target, Amuhina Macheta, me couldn't sub low weekend, I don't know, quite Punatomina, have a from the Tamaraga, Masidi, a video in Matang solutions again, Yam Shaman Gravatari. Thank you very much.